Marawi pauda ambush amadi economic blockade ki mayokta kaichel phambi singna chathariba pung kun ga mari ki Manipur banna mahausa ki punsida chauna apan bapikre UNC na central government amadi NSN IM ga manaduna Manipur ki praja singbu wa nanaba silibra haibagi chingnaba leire haina Chief Minister Okram Ibobina phongdokre amadi nungka posta leba tare suba IRB amadi taruk suba Manipur Rifles tagi NSN IM ni jingnaba singna over forward tawraga ulai kulom lokre Kurumjari ISTV pau miyeng tabi ki besingbu taram nokjari hauzik pau santong pijari Imphal more lambi ki lokchau bongyang amadi none da khulai paiba singna chathakiba ambushta Manipur police ke personnel ahum sikiba amadi tara hendana asopan nangan kiba amadi chathariba economic blockade ki mayokta yaning da phongdoktuna ngarang numidang pung 8 tagi ngasi numidang pung 8 phauba chathakiba Manipur banna mahausa ki punchida chauna akaiba pikre Kaithel mari gi ima singna chathariba ban asida lekai lekai gi club kedo gi volunteer yauna mioi kayana su Manipur ban saugatke ban manungda imai bel sing amadi lekai lekai gi mioi kayana lambi da thorktuna achat awok sing thingba gi thabak chathake ban nasna maramoiduna khairam ban kaithel pofam pham nakhide thangal kaithel pauna kaithel amadi BT road ki mafam sing thong hangna khide Arapa amadi anakpada chenba passenger gari sing lep nakhe bank amadi mahilo sing yauna sarkar gi losang ayam bathong hangna khide chathariba banna sida pamdaba thudok thoktanaba security na ngak senba ki thabak sulokhatki Chathariba Manipur ban gi matang da kaithel phambi ima singna tongan tongan ba wafam kaya phongdorkli khoi Manipur se loisale Sikana khangi mai pe no khoi loi khange ba khangi bu no maram hoi na khoi se khang ba ngamak tare khoi kang ma chen season na khoi wari hore ojek bazar da mate irang hore rai be no wa ngang ba da mai tai khara ma chen thi bam na khum na ra ko ngoi ani bu gai na ra ka dore kong ne na mu lak dore khoi myam ji cheng chal la kham ni ba khoi ma sel amat to oi na punjan na ba da mak ta khoi ni yam chamba yam peace oi ba shanti oi ba ban je khoi na chi pang thok cham NSN IM na Taubani Togdabani, UNC na Taubani Togdabani, Hibasiam Yam, Punamana Kangale, Wapamni, Sisman Tawamatamda, Makoy no missing the Kara, the local issue Taurakam gave a moi. Masideda, Army and Noktana Yanga labors here, Army Singna, Army Singina, NSN Kangu Singsiga, Kusam Nargata Tabani Hibase, Manipur Pajam Yam Nangasi, Sana Kange, Aduna Maram Waraga, Something Nanabakone. Era military forcing je Manipur lebaki perja ngak sen balak panate ene sen ngak balak pane aduna ikoi moise hanbiga Manipur ki seng tingna bani Didim lambi ki tongan ma mafam singda su ban sogat pa mioi kaya thorktuna lambi da tire mai thaba amadi uwa phajinduna achat awok sing thingba ki thabak chathake Sagol ban lambi ki wahim bam lekai tera kaichel yauna tongan ba lambi asigi mafam kaya da mioi kaya thorktuna ban sogat paka loina na achat awok singbu thingba ki thabak chathake New Castle Road ki Kumbong Bazar da su lamdam adong ki masing yam laban nupi singna thoraktuna achat awok thingke ana ayek tangai fadaba service amade lining laishol ga mari leinaba singna tana makal amata ki gari chalhan khide nupi singaduna Kumbong thong machinda phamjinduna nomai kapsinduna attack tawkiba amade economic blockade pu yaning da bacherol kaya siznake Uripok lambi ki tongan ba mafam kaya da su mioi kaya na thoraktuna lambi thingba ki thabak chathake ban manung da kwa mana yolamba mioi amage kwa mana sing miam na mang tahan ke Bazar Area Women Welfare Association asu chathariba ban sogatuna lambi thingba ki thabak chathake
Loglawbung area da su lamdam adong gi miyam na lambi thingbagi thabak chathaki Imphal East ki hata area da su lamdam adong gi miyam na achat ok sing thingki Khurai Lamlong Kaitel Ukhrul Road Tinchet Road Bangai Road Sangafam area Khongnangani Karak Lamlong Thongkhong PWD Mapa amade Pauna Bazar su nupi sing na thoroktuna chatok chasin thingki loinana Kaisampat area da su tayar mai thaduna lambi thingki Konung Mamang da su Konung Mamang amade Nambam Chuthekta lamdam adong gi miyoi kaya na thoroktuna lambi thingbagi thabak chathaki Lamlong Kaitel amadi Khurai area da laikai khuding da yamlaba masing yamlaba miyoi kaya thoroktuna lambi thingki Lamlong Kaitel da Kaitel phambi sing yauna ngasi ayuktagi hauna ban saugattuna achat awokta apanba piki Lamlong Kaitel mari ki oiba mifam pangthoktuna warep kaya sulokhi warep sing adugi manungda Manipur gi mayam gi apam bagi mayokta lepa miyoi sing hayengdagi hauna Lamlong Kaitel da phamandaba amade yanaba purup singna masa masa gi nat ki phijol setlaga phamba yagani haina Kaitel phambi luchingbi amana phangdorakni Aku cing tam si pun na sa minna ba na yaban na tu mo je hen jala ba tu na hujing aku na ngasing warip lawre madu di kaino ha bada lamung ha ba si di hau gi kacheni mai te gi kacheni apun ba kacheni aku ga mana ba sa minna me Manipur ha ba lam si da pun na hingmin ba ya ba mi do aku gi pun hingmin ni ya da ba mo khoi che sangal ro Salam thongda ban sagat pa singna lambi thinglingai da athingba adubu thugai duna chatnana ba honai haibi nupi ama Laikai miyam na pharba matungda bhap taminaraga mayum dahalan kray. Thawbal district manung chanba Wangjing Yaripok amadi Thawbal Bazar Khongjom Bazar Haukha Kiam na chingba mafam singdasu lamdam adong ki Kaitel phambi imaibel sing yauna miyam na National Highway thingki. Ban sagat pani chingnaba miyoi singna Jiribamdagi Imphal amadi Tamenglongda thorakpa Guijar Gari Mari Jiribamgi Sorok Atingbi Forest Gate Maya Amade Golar Tolda Tugai Kray. Amaram da More Dangarang Numidang Pung Nipandagi Ngasi Numidang Pung Taret Fauba Chathariba Bannamaram Oiduna More Town Amade Namphalong Kaitel Thong Hangnakide. Imphal More Lambida Nomai Kapsinduna Police Personnel Asiana Thuan Kiba Thawangbu Yaninda Phongdoktuna Kuki Women's and Human Rights More Khanopok Apunba Nupi Lop More Nupi Kunai Chaukat Lamjing Lob Minority Women's Development Society More Muslim Women Development Association na Chathariba Ban Asida Hauzik Phawbagidi Pamdaba Thongdok Thokpalaitri Chathariba Manipur Ban asigi manungda Bisnupur District ke Bisnupur Ningthaukhong Thinungai Kha amade Awangi miyamna lambi thingbagi khongjang changsinbaga loinana lambi da tayar mai thaba amade uwa kaya faijinke District asigi manungda leiriba Kaitel sing thong hangnakide Gumbi Kaitel su kanakhide Ningthaukhong Bazar da ban sagatpa singna NSN IM luchingba muiva UNC ki President Gaidon Kamai amadi Stephen ki asaba mitam mai thake amaromda Miyamna lambi thingbagi khongjang asida Moirang nomdagi haigalakpa diesel auto amada yamlaba yungau mayam ama puduna lakpadagi miyamna phaduna mai thaduna mangankhre Nambol Oinam amadi kaino dasu miyamna lambi da tayar mai thaduna khongjang changsinke Nambol Phojing Chingmang amadi Nambol Kaitel gi dukan sing thong hangnakide NSN IM mitam sadana mai thake NSN IM terrorist organization ni haina lauthokadabani haina dabi tawke Amaramda akanba bannasina maram oiraga mapan lamdagi Imphal International Airport ta thunglakhiba passenger chahumlom mayumda hanba yadaduna numidang phawba panduna leinakre panduna laikhiba sing adugi manungda pikliba angang layeng luba anaba amadi tangai phadabagi lakpa miyoi kaya su yauke Numidang Phawba athingba laibana mapalamdagi lakpa miyoi kayasu lamthungpham yaunaba gari phangdabadagi awaba mayoknake passenger nupi amana khangaudana kaukhiba ban asina masing yamlaba miyoi singda awaba pire matungda lakpa ban amadi general strike singda mapalamdagi nongthakta lakpa miyoi singda awaba pihaningde makoibu mayum yaunaba honabada ayatpa pibiroidabani haina apil tawki Taiki ka eko mama anaba ma leibani na suti thoktaba kuire dana adu akoina ngasi je ka e habati ke ngarandi blockade tawre hare ban tawre hare adu di koi di ticket tu di palising kun ku tha ka ubani na lakta ya jam la e adu pung tare pau manu da koi aina adu anga ju kap tara ngasai di tumbage na pung drama to di la amina
ꯑꯗꯨ ꯍꯧꯖꯤꯛ ꯀꯞꯇꯅ ꯄꯣꯗꯅ ꯄꯝꯗꯅ ꯃꯃꯥ ꯊꯦꯝ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯣꯏ ꯈꯤꯇꯪ ꯌꯦꯡꯕꯤꯔꯒ ꯆꯠꯍꯟꯕꯤꯌꯨ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯄꯁꯨ ꯀꯤꯗꯅ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ ꯒꯥꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯗꯅꯀꯣ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯄꯨꯡ 23ꯒꯤ ꯃꯅꯤꯄꯨꯔ ꯕꯟꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈꯤ ꯀꯛꯆꯤꯡ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯌꯨꯅꯥꯏꯇꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯛꯆꯤꯡ ꯑꯃꯗꯤ ꯖꯣꯏꯟꯠ ꯅꯟ ꯒꯚꯔꯟꯃꯦꯟꯠ ꯚꯣꯂꯨꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯛꯆꯤꯡ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒ ꯐꯥꯎꯅꯕ ꯒꯥꯔꯤꯁꯤꯡ ꯆꯦꯟꯅꯈꯤꯗꯦ ꯀꯩꯔꯛꯇꯁꯨ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯕꯔꯃꯥ ꯁꯨꯒꯅꯨ ꯂꯝꯕꯤꯒꯤ ꯀꯩꯔꯛ ꯗꯥꯝ ꯃꯄꯥꯗ ꯂꯝꯕꯤ ꯊꯤꯡꯈꯤ सुगनु केंद्र बन की ममी चाउना ताखी सुगनु कैथेल कानखिदे दुकान सिंह थोंग लोनखी कैथेल फंबी इमाइबेल अमदी मैरा पाइबी सिंह थोरक्तुना लंबी मयाइद थोमजिंदुना लंबी थिंगबकी खोंजंग चंगसिनखी ब्रह्मपुर हरि खागोक मखोंग अमदी एडवांस हॉस्पिटल ममांगदसु मियामना लंबी थिंगदुना खोंजंग चंगसिनखी इम्फाल ईस्ट के कोनुंग ममांग ट्रैफिक आइलैंड अंद्रो पार्किंग अयांगपली क्रॉसिंग नोंगमैबुंग अयांगपली अमदी पोरोंपात थवान थाबा लेकाइदसु इमाइबेल सिंगना लंबी थिंगबकी खोंजंग चंगसिनखी अमरोमदंग असे मियामना तिदिम लंबीगी तोंगान तोंगानबा मफमसिंगदा बन सौगतुना लंबी थिंगबकी खोंजंग चथरिङैदा हाना मिनिस्टर ओइरंबा एमएलए फुंजाथांग तोनसिंगी एक्सकोर्टनी हाइबा मणिपुर राइफल्स की पर्सनल अनीना लंबी चटपदा अयत अपन पी हाइदुना नोंगमै राउंड अनि हुम कापथोरख्रे लमदम की मियाना मखोय अनिबो फाननब होनबदा फुंजाथांग तोनसिंगी क्वाकैथल निंगथेम कोलदा लेबा क्वार्टर दा चेंसिनखी मियाम की इरांग कंसिलकपदगी सिंजमै पुलिस लाक्तुना मखोय अनिबो पुथोकलबा मतुंगदा मियामदा लाले हाइजनखी ngasi jathaki ba general strike manungda imphal lomdagi lakpa van ama ban sawgatpa singna mai thakre thodo ase tagyal kolom lekai amadi langjing achouba ani gi marakta thokibani ngasi numidang thokiba thodok aduda sakhangdaba singna mai tharam laba van adugi number na MN0A3903 ni Manipur Fair Service laktuna kallabasu gari adu tumna chakre adu moinamak van aduda tonglakpa miyoising adudi asopan yawhodre hari Jarak sida thangmaiban area ki oinadi bannasi hayeng numidang pung 8 phauba pung 12ga amuk sangdokani hari Uribi irang se ngasi tawri se khoi lepchade hayeng pung 8 phauba ndangi pung 8 to adu phauba khoi makha tana dum banji thajari adu daga thangmaiban gi oina ngasi chathaki ba banna maram oiraga lamphel patta leba kendra vidyalaya gi parikha leba maram na van service tawriba singna mairoi sing puduna school da parikha pangthoklaba matung mayum da thinna ba honabada ban sawgatpa singna chatpagi ayaba pidabadagi chawrakna school ban humbudra nipalom school campus manungda ban loiba ngaibada khudong chatba kaya mayoknakre van service tawriba singi maraktagi mioi amana phongdorkpada school nasu suti thadabanina parikha lei haiduna mama mapa singna van service tawriba singda macha singbu parikha thanna ba pubiyu haiba aduga ban sawgatpa singi marakta van service tawriba singdi nung ani gi marakta ha oire maramaduna matungdadi ban tawriba singnasu school gi damakta de komthokte haibadu mangjaungna na khangan biu haiki leba ki nina akoi thoruba yade aduna akoi ngairaji ban loiba bokdi na akoi ngasi ngaijaram supporting singna ju matung tarakpada sigumba akoi gi parikha leba nimita lakpa school gi phan singna lakpada kitang komthopina ba akoi na appeal tawjari ban ngasi ban manungda chingmairongda police na tear gas cell amade smoke bomb kaptuna ban sawgatpa miyosing tankhai na bahona bada yamdrabada nupi mari soklaba nupi sing hospital da pukhatuna laikana krai soklaba sing adudi pukrambam thoi chei kuntraga hundoi mapuroiba pi syam ahanthem thoi chei kuntraga manga mapuroiba e bijoy akoijam santi chei nipugamari mapuroiba e ghanshyam amade ahanthem rasi chei nipugamari mapuroiba e inautoni makoi marimak lei inkholdagini Bukrambam Toigi Pibam Luri Hari
थौदो अदु चिंगमैरोंग लेबा MBC मनाक्ता बन सौगटपा सिंगा MBC दा लाकपा मियोय खरगा भाप तानदबदगी उंखटनब थोकपा याबगी फिबम लाकपदा पुलिस के कांगबु अमा लाक्तुना तनखाइनब होटनबदा थोकिबनी थौदो थोकमदा इम्फाल वेस्ट डिस्ट्रिक्ट पुलिस की SP हेरोजिक अमदे मिनिस्टर आई हेमचंद्र लाक्तुना प्रोटेस्ट तौरिबा नुपी सिंगा वारी सानरबा मतुंगदा यासनबा पुरखि लुपा लाख कुंथ्रा हेना चंगना MLA लोकल एरिया डेवलपमेंट फंड की साबा थौबाल अचौबा मखा लेकाई मल्टीपर्पज कम्युनिटी हॉल ngarang चीफ मिनिस्टर ओक्रम इबोबिना संगाख्रे संगाबगी थौरमदुदा सोशल वेलफेयर मिनिस्टर AK मीराबाई MLA ओलंधोनी थौबाल डिस्ट्रिक्ट कांग्रेस कमिटी की प्रेसिडेंट S अचौ अमदे कांग्रेस की कर्मी के सुसरव्याखे चीफ मिनिस्टर ओक्रम इबोबिना हाइखिबदा मणिपुर सरकार असि UNC ना कम्युनल ओइबा सरकार ने हाइरकलिबा वाफमबु यानिंगदा फोंदोके मियामगी याइफनबा लैरिबा सरकार अमनि हाइबसी प्रजासिंगना खंगबियु UNC ना चथरिबा मतम कक्तबा ब्लॉकेट असिना मणिपुर मियामदा अवाब कया पिरे UNC ना सेंट्रल गवर्नमेंट अमदि NSNIM गा मानदुना मणिपुर की प्रजासिंगबु वाहननबा सिल्लबरा हाइबगे जिंगनबा वाफम सुफोंदोके Muibara state government Manipuri state minister na Sarajit district Iruoya Haiwo Haine Anu Hain la ko ka baraloke se tham ko ke hai ai no ka pamata ka na di ai na hai madu ka kali ai si central government or wani party du wani le no de man madu hai ko di मुहोइगा इनेशन आयता मानरगा मणिपुर प्रजा जीवा मनसुनो हाय रोमा मारे नोने डिस्ट्रिक्ट की मनुंग चनबा नुंकाव पार्ट 1 अमसुंग पार्ट 2 की मरकता लैबा तरे सुबा IRB अमदी तरुक सुबा मणिपुर राइफल्स तगे NSNIM नि चिंगनबा सिंगना ओवर पावर तवरगा खुलाई कुल्लोम लौखरे हारी IRB पर्सनल सिंगा दु तरुक सुबह MR की पर्सनल सिंगा एटेस्ट तौदुना जिरी टुपुल रेलवे कंस्ट्रक्शन की थबक सुरीबा भारतीय इनफोर्स प्राइवेट लिमिटेड के स्टोन क्रशर मशीन अमंगाक सेन बने थौदो सिंगा से अयुपुंग तरागमाथोइरोम ताबा मतम द थोकी बने खुलाई मतिक चान पाइबा NSNIM नि चिंगनबा सिंग अदु यूनिफॉर्म सेटली हारी यामद्रबद मकोई हुमफुदगी हुंद्रा फावबदी ओइगनी हाइना मफम अदुदगी फंगबा पाव अमन हारी मफम अदुदा अहेनबा पुलिस फोर्स संसिंदुना तीबहुंबगी थबक चथखरे अमरोमदा इम्फाल दा पुलिस तगी फंगबा पावगी मतुंग नंगासी लौखिबा खुलाइसिंग अदु मापन खक्तने खुलाइसिंग अदुगी मनुंगदा SLR अहुम इंसास मंगा AK-47 राइफल अमा तोंगान तोंगानबा मैगजीन कुल्लोमनी हाइरे हौजिक पावगी मक्ता नतेन रेमतंग लोमिनेसी टेम्पल ऑफ लर्निंग स्कूल न चही तरा मपुंग फारकपगी हराव तयांबा फोंदोरपगा इरोइनना महिरोइ सिंगदा कुरुल खरा तमजरी प्री नर्सरी KG गी मिंजल सेल लौजरोय क्लास 1 दगी 8 अमदी 11 गी मिंजल सेल तंखाइ तक लौजगनी क्लास 9 10 अमदी 12 किना चादा कुंट्रा मिंजल सेल ताजगनी खुदोंसाबसिंग असि अतकनबा सेट खरा खखिनी खानवरम लेकाय कांचीपुदा लेबा टेम्पल ऑफ लर्निंग स्कूल काउंटर दगी फ्री द फॉर्म फंगदिगनी Vinashya Coaching Center, the best and the only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Linthorbi, third position Luhyang Angbom, 6th Nira, 21st Bameshwar. Hurry, limited seats. हक्चम चोथरबा तुम्बा चाबा यारक्तबा खोंग हांगा नुंगारक्तबा सिंगिदमक अमत्ता नायबा उपायदि जॉलिब सायर अमसु जॉलिब कैप्सूल वो चंगने सिनबियो ब्रेक की मतुंगदा अमुका नतराम नौचरी मखाताबा पाउदा
Manipur Praja Miyamna Yeknabana Thakpa Langda Thudanaba Kundaminariba Kanglup Maselgi Marata Hingsha Thoktanaba Punna Khotna Minasi Haina UCM gi President Johnson Elangbamna appeal tawri ngasi numidang lamphelta leba UCM gi office ta pangthokpa paugi mifam amada Johnson na makata na phongdokibada Bharat Sarkar amadi NSN IM ani ki markta chathariba santi gi wari lepagi tangkak adu yaure handak Manipur da chingi mafam kaya da ambush kaya chatharakpa khulai kaya munbagi thabak chatharakliba asida Bharat Sarkar gi maikaidagi akanba miteng changba matam oire loinana Manipur Praja Miyambu wananaba siliba United Naga Council gi mathakta State Sarkar gi maikaidagi akanba action lokhatpagi tanja yaure loinana pen daba Manipur Praja Miyamna khongjang sing changslapa matamda khundaminariba aikoi masel gi marakta nungainadaba thoktanaba honabibaga loinana Dharma Karmaga Mari Lainaba Laishang Church na sing Chingbada Khut Thabidana appeal tawki. Mapungoina NSN IM na ako UNC gi counter economic blockade asigi manung channa ako gi tongan ba jaga sing da khulai sisina dana attack toroktana adege ako gi sifai sing adege ako gi lairiba ako gi driver sing gari sing da attack torok pasumba ga subjecti fully exposed tawrabani na yari makai ako hojikti ako masigi film jil lairabani na government of India na su अकोगी NSN IM अदुगो मोगी शांति की वारी ऐसे यारी में कई खुदक तक ले पदो कोई चुम्मे ने खल्ले कोई ममांग जो थमसे करे अदुगो हीरोइन ना यूनाइटेड नागा काउंसिल सु मियांग अपाम की मायोक्ता असुम चथरगा लेरिबा लुप असिसु चपचाबा मसीगी मथक्ता एक्शन असी मणिपुर सरकार की मथक्ता की लोकनबा अमुक हन्ना कोई माइकैदेगी अथु मतम लोकनबा अदु थमजरी अदुगा हुजी कोई सिगुम्बा अखोगी बनगुम्बा अखोगी यानिंगदबा नत्रगा प्रोटेस्ट अखोगी यानिंगदबगी मथोलप मतमदा यारी मैखै अखोई मियामनसु कम्युनल लाइन दा तादनबा अखोगी ओइबा अदुगुम्बा अचेतपा अखोगी अपुनबगी वखलोन अदुगी लिचिंग ओइरकांदा अखोई मसेलगी मरक्ता उंखनबा नतबदा यारी मखै अखोई येकनबसिंग असिदा अखोई चपचाना अखोई पुन्ना चमिनबगी अखोई अदुगुम्बा अखोई दरकार लेबा अदु अखोई मतमदु यौरे Lilong ki nungai dahantak maitei amasung maitei pangal ani ki marakta khatna chainaba thokraba matungda Iram C5 Primary School da changjafam lautuna leiriba miyoisingda UCM gi maiketagi chana thaknaba polam sing mateng pikre pamdaba thodok aduda hakthengna uhobani haiba miyoy kayana thodok atu ki matangda paumi singda paudamki UCM gi President Johnson na thodok adugi horokpham chapchana khangdoknaba khonagani mamangi thokiba thodokta yanaba purakraba matungda amuk hana khana chainabagi thodok thorakpa amade Migi mayum makai may thabagi thodok asi UCM na condemn tawi achumba thodok adugi horokpham khangdok naba nakal animang na hona minasi haiki aduga hojiki matamda yamna violent oiba action chathaba yum mai thaba chingna tawba nongmai khulai pairaga kapnaba masigumbo singase masi khoi tawheidaba masi tawroidaba amane ne khalli masigumbo thabak singase khoi Manipur Sarkar da su khoi na thamjaning badi Hauzik nungai amasung nungai Muslim amasung mitai marikta lairibasi yam thuna miyeng changbaju sarkar gi chu honapam thoi awa taraba yummai chakraba nungai gi khunja sing asigi chapchaba makoi gi pifam thokpa amu hanna leitana anobo punsi ama lenma ngamna ba mur sarkar gi makai dagi thu matumda mur tawgadabani thokriba thogdo asigi chapchaba kanana karmain tawbuno haibato kangluk naiba wakhanda khandaba miyoiba jati gi wakhanda khallakanda achau masa adagi koi furu kanglu ki naiba nataba lan gi baduna lali chumbaduna chummi haiba ngamba adugumba akoi gi wakhalo naduda akoi thokriba thawdo si kanana kana madugi daita pugodabono haiba chu koi nakalani maki mafamda akoi UCM makai dagi akoi yam thuna madu puthona ba hona minasi Amarom dahandak nungai da thokiba thawdo to ki batangda Manipur da lairiba civil society organization singna achumaran thidokpi haina Lilong Turel Hanbe Dam Bazar da laiba Social Youth Progressive Organization gi secretary Shahid Anwar na ngasi paumi singa unabada phongdokre achumaran thidokka bhonabada aikoi punasar yaminarasi haiki Jumbasi langla langin puthokpada Manipur da lairiba CSO organization punamakna ase gumba nungai thokriba Taudoksi gi achumba langla langin puthokpada mateng pangbi haina media gi khutang da khwai punamaki mapamda Social Youth Progressive Organization gi maikai dagi appeal tawjari Hauzik Jiri Bamda Malyauba Gari Chahunga Taramari Panduna Lairi Masida LPG Puba Gari Kunthagani Thoi Oil Tanker Jama Atai Atopa Polam Kaya Yauba Gari Chaniga Marifumathoi Yauri Ngasi Lilong Municipal Council amadi Lilong Police ki OC MD Riaz gi midyang makada Lilong Bazar gi akoi bada lamtu semgi thabak chathakrai
lamtu sengbasi matangda MD Madinina Pongdokibada Lilong Bazar ki akoibada luna na thamnabagi pandamda lamtu sengbagi thaba asi paikhatpani loinana ngasi chathariba ban asisu lilongda leiba praja singna sogatli haina phongtoki Kairao awang lekai dagi ningthauzam oken alias ibemu kauba chahi nipuram suraba mioi ama androda phubada sikhi haibagi matangda ngasi miyamna imphal yaripok lambi thingduna akan bakhongjang changsinbaga loinana misi asigi matangda JSC masemkhre ngasi Manipur Press Club ta pangthokpa paugi mifam amada JSC ki convener Haikham Jadumani na phongdokibada androgi miyamna ningthauzam ibemu da siriba maral asi yaba ngamloi nupi da khut sanglami haiduna mioi amabu tamthina phuraga lupa lakh manga pinana ba imung manungda amuk polum thangatna ba khona kiba thawong taraina loroi Miat asida chena ba mioi sing pung kun ga mari manungda puthok trabade hayang ayuk pung manga dagi imphal yaripok lambi matam kakta na thinjilagani haiki Imphal yaripok lambi asi hayang December gi tang 19 gi ayuk ki pung manga tabadagi matam kakta na thinjinba madi mari subo warepta hal aba matungda ningthauzam ibemuda maran season basi yaningde aduna JSC na lawriba warep asi mari lainaba department khudimukta home department da khangan ba haibasi Manipur Sarkar na handak district taret lauthoki babu Paite Tribe Council na yaninga phongdokre Council ki President Pumlian Pau Guitena ngarang Churachandpur gi lamkada Paumi singa unabada phongdoki bada district semba ki matangda stakeholders sing tanaram khide amade hill areas committee ki chana pathap ki wangmada oibana condemn tawi Farzol district semtuna sasan nungaina ba amadi chaukat thorangi tabak mai pakna na khonarak pagide thagat pa phongdoki Dongjang Provitorial Church ke Diamond Jubilee Thoram ngasi Dongjang Village da pangthokre MP Thangso Vaitena Diamond Jubilee Stone amasu maikum hangdokre ngasi pangthokiba Golden Jubilee gi thoram atuda Administrative Secretary Manipur Area MPS the Reverend C Joramawia Diamond Jubilee Committee ki Secretary Ngamkolun Vaite Sugu Bial gi Pastor Reverend PK Liangmang Coordinator Manipur Area MP Shias Reverend Mangkhosai Vaite amade khungi luchingba kayana sorgyaki Thoranga mari lenana Diamond Jubilee gi souvenir amasu Pastor PK Lamkang na phongki Chief guest oina sarugyaki ba MP Thangsu Vaite na handak chathakiba Parliament ke winter session da Congress na BJP bu paisa chatna handabagi matangda House da debate tawsi haibada yakidabasti level class family da leiba mioi sibu khatna ba honabani Level class family da leiba mioi sing siba yauna awana kaya tahale BJP gi oina paisa thamjinbadi yaraga masagi maral leiba paisa maral oiriba paisa bu lokthokpa yahandab haibase lairaba bharat ki miyam bu awaba tahanna basinbani BJP gi government miyam gi khanba government nate haike amaromda NSN IM na sponsor tawba UNC na chathariba economic blockade asti handok hanaba Bharat Sarkar na chapcha thabak lokhat kadabani Chathariba economic blockade asina chingtam khaidena miyam pumna makpu awaba tahle haike NSN IM na more lambida police personnel ahum hatkiba taramathoi hena suankiba thodok salai apunba nupi lamjing lukta yaningda phongdokrai hauji Imphal more lambida bongyang amasung khudeng thabida army na achat awok sing check tawriba khutau khairagade state force da chathakiba ambush aduda army na khangdaba saraga laithokpa pende Miyam bungak sena ba lairiba Indian Army na problem thokpa matamda yengsindrabadi army thambagi wahan thok leiroi Manipur thadoktuna chatkibana hena phagani hari amaromda haujik chathariba blockade asi Manipur gi apunbagi saktam thugaina bkhona bathawngni khongjang asi khudakta handokadabani hari Department of Education SK Science Unit na sinduna chatharkiba kunthaga taretlak suba state level science mathematics amasung environment exhibition lamyan basangnen daloshin kre Loishin bagi thoramda education SK Commissioner M Lakshmi Kumar Director and Pravin Sargyaki exhibition asigi makok mathang tarba singda manamathum sing yenthoki Commissioner M Lakshmi Kumar na horakliba mairoi singbu science ki loksing hengat hanaba state asigi mairoi singbu national amasung international gi thakta pangthokpa exhibition singda mai pakpa yaure haiki Ngarang numidang Fairyland amasung Nagaramda bomb pokhai hankibadu Manipur Naga People's Front na nihaina phongdorkli look asigi Assistant Publicity Secretary Thomas Newmai gi cherol amana NSN IM gi General Secretary TS Muibagi mayamba
Sangrehan amasung special contractor Mingyao MCS officer oiramba Leishisan gi yumda bom ahum numidang pung tarik minute nipudagina nipan phawgi manungda pokhai hanki imung ahumak NSN IM gi General Secretary Muiva Chief of Army Staff Phungping Muiva Deputy Chief of Army of Staff Tumraipam Riva amasung Chief Finance Chipemi Muibagi khul oiriba Songdal dagi ngaktani hari Hauzik Pawi Melkana Tembabre amamuk lominase Suzuki Gixxer Special Edition beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Bazaar India Beleng Singiro, Nupagi Nupigi, Angang Singatanatan Ato item Singathalaba, Bazaar India, item Kardi, Amalabada, Amalem Hapsagani, Lupa Lissing Anidagina, Lissing Marie Faugi item Sing Labiragadi, Lupa Chani Dagina Changa Fauba, Lemna gift boxer Amamam Hapsagani, Nasimak Lengsandiro, Bazaar India, Emmanuel House near ICICI Bank, New Second Road Imphal. Pain Relief Ointment Khwang naba, ok sikpa, tang sikpa, thu naba singbada sinaba yarba, lipsap grupna puthok saba Oza. Northeast India Development Party NEIDP Irangdam Manipur da punna khundaminariba Yelomi Singhi Thawai Mirel Singtana Semzaba Party ni Isagi Mamalyam naba vote adu NEIDP gi pinabidun tungi phirep adu chapchaba tanja adu lobiu NEIDP na Mamalyam laba miyam gi matam ikai khumnaba uchari ningsing ba thoktraba matamdagi laklaba ekhoi gi puwari bu liklam tattaba puwari ama semlasi Break ki matungda amukan taramna uchari makhataba pauda Andro Kendrata Congress ki mirep oigadoriba MLA Shyam Kumar gi oiba booth level committee gi mifam ama top chingtha kuthabi lampakta pangthokre MLA Shyam Kumar bu mifam aduna amata oina sogotpa haine yanakre ISTV network ki hauzik sandokliba HD channel kunga manga asigi mathakta HD channel manga amasu nongna hapchile channel sing adudi Nick HD Colors Infinity Comedy Central VH1 amasung MTV Beach ni Kairaw Kendra ki manung dalayba Urup Arapati amasung Iril Turel Nongpokta ki BJP ki mirep ama puthok na pandamda Kendra si ki BJP ki mirep oina na ba sem sariba Gopen Lala Tony Itomba amasung Samanandana Luchingtuna Janam Sandrokta campaign chathakre Makoy mga ki manung da ticket panglakpa amada punna sagot pa haina pirep amana miyam da kangan bani haire Music composer director amasung saisatpa jingam kamaina manung matam chata na laikhidabada Jalerong Youth Front Manipur na awaba phongkre hauzik sanabagi pawmuk lobirase ngasi sanabagi pawda Sub Junior National Football Championship ta state team semtuna saruk yaruna bagi final selection December tarakamapal da artificial turf ground da pangthoklagani hari All Manipur Football Association na JNRC Limited Dispur Guwahati ga khusamnatuna sports injury gi lemna line ba camp ama December tarakamapal amasung kunda mapal kangjebungda pangthokadori masana khudimake sanar singna camp asigi khudong chaba lawi ho hari Science School Impal gi nipuga nithoi suba annual athletic meet ngasi hautal da laiba school asida loishin kre loishin bagi thoramda school asigi principal captain Binay Tiwari na tongan da event singda makong mathang tarba singda manamathum sing yen thoki All India Football Federation ki mideng makhada thasi ki tang taraga madida pangthokiba category 2 referee exam da saruk yakiba
All Manipur Football Association ki referee Laishram Rojit Maitei fitness test amade theory exam mai pakre hari. L Rojit Lisingani Taraganitoi dage referee profession da District Football Association Thawal gi oina national category referee ki oina mangasubani hari. All Manipur Football Association Sindhu Impal gi mapang kangjebung da chathariba Humpu Suba Sir Churachan Singh KCSIC BC Memorial Football Tournament ke hayeng aroiba quarter final match ta nisha thangmeban amade mapan gi team Assam Regiment Center Silonga Nutilpung ama makhaida sanargani. All India Football Federation ki mideng makhada Impal gi mapal kangjebung da team mangana saryatuna chathariba AIFF Under 16 Youth League Rest of India ge hayeng ayuk pung tara tabada ahanba match oina Tata Football Academy Jamshedpur amade Aizol Football Club ka sanagani anishuba match nungtil pung ama makai tabada Neroka Football Club sangakpum amade NRL SPT ga sanagani. Manipur Cricket Association Sinduna Luang Sangbam ge Luang Pokpa Cricket Stadium da chathariba Manipur amadi Bihar team gi ahum suba match hayeng ayuk pung tara da sanagani. Young Sporting Association Lilong Chandrakhong na Sinduna Association asiki playground da team Nepal na saryatuna chatharkiba ahum suba cash prize volleyball tournament hayeng loislagani aroiba numita NYBA Naurem amadi Bakhe Lamphel Sanakaitel ga sanagani. Hauzik ngasino magyoba ay ngasagi pawo mo picture. Ngasigi oikiba ay nasagi pawda ICAR Lamphel patagi phangba pawgi matung inna ngasigi khwaidigi sakiba degree Celsius kulumdoi dasmik manga khwaidigi ingba degree Celsius daret dasmik suino nungshite yawba ising manil kisang ayukda sada marputara nitoy nungtilda sada ni phumanga oiki ngasigi no sukide Hauzi maroiba paw amukana pijari. Abo samadi economic blockade ki mayukta kaichal phambi singna chathar kiba pung kunga mari ki Manipur ban na mahu sak punsida chawna apan da tikre. UNC na center government amadi NSN IM ga manaduna Manipur ki praja singu wa nanaba silabra haibagi chingnaba leire haina Chief Minister Okrem Ibobina phangdokre. Amade nungkaw posta leba tare suba IRB amadi taruk suba Manipur Rifles dagi NSN IM ni chingnaba singna overpower tawraga khulai kullom lokre. Ngasigi di ISTV ni pizza pau matang selo jere ning tabiri besing amukana.